Kuki militant Singda Maitei Khun Singda Nongmai Kapsinba Yumkai Mai Thabi Badagi Lanjenarakpadagi District Administration Thoubal gi meeting Makada SOC DEC Wangjingna Achoba Thodang Loduna Wangjing Kodompokpi Sports Complex ta Hangliba Relief Camp ta Changjafam Loduna Leiriba Tongan Bamafam dagi lakpa Inmate Singda DC Thoubal Ahanthem Subash na gasi job card sing Yenthokhre Relief Camp Singda Changjafam Loduna Leiriba Miyoi Singidamak Manipur Lengakna Lokalakpa Thauramgi Makhada District Administration Thoubal amasung DRDA Thoubal na sinduna pangthokkiba MGNREGA gi job card sing Yenthokpa aduda khangatlaba job card holder oiba yaba miyoi humpuda ahanbagi oina job card sing Yenthokhre Deputy Commissioner Thoubal Ahanthem Subash na thauram aduga mari leinana paumi singda phongdorakpada state asida thokliba irang asina maram oiraga relief camp singda leiriba miyoi singbu masagi senthok leiba thabak tawjaba yanaba leingakna lokalakpa thaurangi makhada MGNREGA gi job card asi pibani Makoi sing asi relief camp sing asiga naknaba Wangjing Gram Panchayat ki area da MGNREGA gi thabak sugani haiki Wangjing Kodompokpi Sports Complex ta hangliba relief camp da punna job card paiba yaba miyoi chamani funi awatpa card sing athubada piragani hainusu phongdoki ngasigi job card Yenthokhre thauram aduda DRDA Thoubal gi Chief Executive Officer KSH Umananda CD Block Wangjing gi BDO A Surchandra Wangjing Gram Panchayat ki Pradhan Nominee Tekcham Bimol amasung Wangjing Kodompokpi Sports Complex ta hangliba relief camp ki maruiba volunteer sing saruk yakhi Ngasisi akoy Thoubal district ki manungda leiba Kodompokpi Sports Complex ta reiba relief camp da akoy gi Manipur sarkar na maruina RD department ki na sinba akoy gi camp sida leiba inmate sing da akoy special job card akoy gi MG Narega gi makha da akoy Yenthokhre forum pangthok sabani Kodompokpi ki camp sida akoy job card phungba yaba miyoi chamaga nifu leiba gi manungda ngasigi ihan hanboina akoy job card kunfu Yenthokhre bani duga loinana walhoriba singsisu akoy nong manini sigi manungda soidna Yenthokhre gani loinana Kodompokpi khonatana atopa Thoubal district ta leiriba akoy relief camp singsisu akoy na hana details khongat kraba job card sing akoy yam thuna numit nini humni gi manungda akoy Yenthokhre na ba kona jari haibase thamjage masina akoy gi relief camp ta leiriba inmate sing sigi magi senthok lambi thokna bo honabada akoy gi government na lokhaliba thang asi yamna chauna mai pa ko mo gani haiba sima thamjage